Yamran wala ngangdana ungduna ngaihak lamirom da yengduna leiringai ibohalna amuka makha tarai kabok leigi gamla tarasidi sarda mana pirei haibiro haiduna su hairei sar Yamran handaksu karimta khumde ibohalna tapna hangai sar chatnaba tawsira Yamran mamit amutang uisalaga asawba phadaba oina soramutang hondoi Yamranna ai thauge daivan tongbiro satka khatuna gari du thauba haurai ataisu inarakle adubo gari du thauna gadom dagi no khangdana maching bang sum kangkhalai sum thauram thauba yarakdraduna gari du brake khangnen nelai seat belt faramdrabadi kokai bagi tancha dumakni ibohalna ipa pakhatna hairei sir kaidore Yamran gari du khame magi gari na khamlakpaduda tungda lakpa niva hoigi gari dusu khamlai Yamran ibohal gi pakhom piramdana kumtharaklaga niva gi gari gi thongnaw manaktuda changsilai nivana thongnaw dagi kaidorage Yamran na noi halamo ai personal oiba thabak atopa ma leire nivana o phare dudi akoi halamagi ko haizabagi wani nivagi maithongda karino haibagi mami amadi adum tare Yamran na hoi bye Nivana makut hairaga bye bye Niva hoigi gari thawat khre Yamran gari du mamai khanglei lerei magi angang singi gari dusu magi madung inaduna mamai lerei ibohal wala ngangde jahi kuntra manga musurakpasida thabuk mayam panarakpa amadi sel thumna thomjillaga lerakpana Yamran awana khangde achawram kai amadi miyoi babu kashu leitana khalli pumnamak selna leiba yabani haina khalli wasu kaya ngangande misu kaya usitte adubo mana wangang drimati mabuk tappa ibohalnadi magi mabuk phasana munna khangba ngami Yamran gari du amuk hanna thaurakle ibohal gari thuklagadage khanbada mamme adubu wadi ngangkidre mitna kupada lesnagi thongal apikpadu yaurakle wangangde Yamran machin kangna gari dagi phat kumthaki ibolna thong hangbaga amata nanghaude atopa gari da lakpa magi angang singdusu chen boy lakpoi matung inage tawbada Yamran na inarakanu haibagi ingit tawramle thongal du dagi khungkap tara mangamu changsilaklaga Yamran du nonglei nungsit khanglep lep khibagum chaplepi ibohal na ore lesna du matung onthoklaga laigi gamla khara yam cheksinna tharaga semaga leirami leising du batil du dagi ising du kalaga tapna chaibiri mathau da puning changkhibana kana lakpagi haiba phau ukhidre leisna mathanta tapna soli gamla tara mangasi anoba pambi singsi thajilaga hayeng anoba gamla leirurage hanagi leisalaba gamla ni phumu lemhaubasina thadoknaba tawdaba yadre natradi ima icha ichilupa chara henba soidre leisna tapthau matha sum saraga leibanadi oiba yaroi nang hayeng thabak yami thabak anoba thigadabani imagi awatpa hidak leirugadabani gamla sing laurakadabani ataisu mayam ama tholakini fazana tadrabasu murum solibadu kharadi adum Yamran tare wahaudoka amata yaudana ngangduna hanglai Yamran na kaino aina thabak lao hairaga nangna lao haide leisna du khangpre hi khangi phuk hawalaklaga onthorai khangboi lakpoi sapu kanna phat onthorakpaduda tasilamba samlang du phajin bai haudabana joijainana heitharai yamlaba samlang du khomjindana chaiduna leire maramdi makhut animak lekhom taibana samlang du senjinba yadre Yamran gi tamthiba manba saktamduda kibaga pakhatbagana masado gyan tadre subnatagi nauribi maithongda paliba koirauna rabi misnani duna chingnabaga kibagana pikthanna yomduna gyan mangna Yamran da yengba natana atopa wahai amata leitre ibohalsu tumina leptuna sangtrek yengduna leiri Yamran na makha tarai hayeng karigumba bank laklaga nathau toromdraba Yamran fatti haibi yaroi nang ai kanano masak khangba natra ai sawalakano
ꯑꯁꯤ ꯍꯥꯏꯔꯒ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯌꯥꯏꯃꯔꯟꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯕꯛꯀꯦꯠ ꯑꯃ ꯃꯈꯣꯡꯅ ꯀꯥꯎꯈꯤ꯫ ꯂꯩꯁꯅꯥꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯅꯥꯀꯣꯡ ꯃꯦꯜꯂꯒ ꯐꯝꯊꯈꯤ꯫ ꯂꯩꯁꯅꯥ ꯌꯥꯝ ꯀꯤꯒꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯀꯟꯕ ꯇꯥꯕ ꯉꯝꯗꯦ, ꯈꯠꯅ ꯆꯩꯅꯕ ꯌꯦꯡꯕ ꯉꯝꯗꯦ, ꯇꯝꯊꯤꯕ ꯑꯁꯥꯎꯕ ꯃꯑꯣꯡ ꯎꯕ ꯉꯝꯗꯦ, ꯀꯤꯕꯅ ꯍꯦꯟꯕꯅꯤ, ꯄꯥꯈꯠꯄꯅ ꯍꯦꯟꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯕ ꯏꯃꯨꯡꯗ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯇꯝꯂꯝꯗꯕꯅ ꯑꯋꯥꯕꯅ ꯄꯣꯛꯊꯣꯡ ꯅꯥꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯀꯣꯛꯍꯟ ꯂꯥꯏꯍꯟ ꯑꯣꯏꯅ ꯄꯣꯛꯂꯨꯔꯕꯤꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯌꯥꯏꯃꯔꯟꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯌꯥꯏꯃꯔꯟ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯌꯥꯏꯃꯔꯟꯅ, "ꯀꯩꯗꯧꯔꯦ?" ꯒꯣꯄꯥꯜꯅ, "ꯁꯥꯔ, ꯆꯦꯡꯒꯤ ꯃꯌꯥꯝ ꯌꯧꯅꯔꯛꯂꯦ, ꯀꯅꯥꯗ ꯀꯌꯥ ꯀꯌꯥ ꯄꯤꯈꯣ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯒꯦ ꯇꯧꯕꯅꯤ." ꯌꯥꯏꯃꯔꯟꯅ, "ꯉꯥꯏꯈꯣ, ꯑꯩ ꯂꯥꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯝꯃꯨ, ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯂꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯐꯩꯅ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯅꯥ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯑꯗꯨꯝ ꯐꯝꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯒꯦꯠꯂꯣꯝꯗ ꯌꯥꯏꯃꯔꯟ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯁꯣ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯥꯗ ꯀꯣꯏꯃꯥ ꯃꯥꯔꯛꯏ꯫ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯄꯗ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯈꯤꯕꯗꯨ ꯃꯥꯅ ꯁꯥꯎꯃꯟꯗꯅ ꯍꯟꯅ ꯌꯦꯡꯂꯝꯗꯕꯅꯤ꯫ ꯃꯊꯟꯇ ꯃꯈꯨꯠꯇꯨ ꯂꯥꯏꯕꯛꯇ ꯑꯃꯨꯛ ꯄꯥꯏꯔꯛꯏ꯫ ꯏꯕꯣꯍꯜꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯁꯥꯔ, ꯀꯩꯗꯧꯔꯦ?" ꯌꯥꯏꯃꯔꯟꯅ, "ꯇꯥꯏꯕꯟ, ꯅꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ, ꯑꯩ ꯑꯁꯥꯏꯕꯣꯛꯇ ꯆꯪꯉꯨꯒꯦ." ꯏꯕꯣꯍꯜꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯁꯣꯔꯥ ꯁꯥꯔ?" ꯌꯥꯏꯃꯔꯟꯅ, ꯏꯕꯣꯍꯜꯅ, "ꯑꯩ ꯌꯦꯡꯖꯔꯨꯔꯣꯔꯥ?" ꯌꯥꯏꯃꯔꯟꯅ, "ꯌꯥꯅꯤ, ꯑꯩ ꯌꯦꯡꯂꯨꯒꯦ, ꯒꯥꯔꯤꯗ ꯀꯥꯔꯝꯃꯣ." ꯃꯌꯥꯝꯗꯨ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯣꯏꯅ ꯂꯩꯍꯧꯔꯦ꯫ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯁꯅꯥꯗꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯀꯥꯎꯕ ꯕꯛꯀꯦꯠꯇꯨ ꯃꯃꯥꯡꯗ ꯈꯤꯜꯂꯒ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯇꯧꯈꯤꯕꯒꯨꯝ ꯕꯛꯀꯦꯠꯇꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥꯅ, "ꯅꯪ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯕꯦꯡꯛꯇ ꯂꯥꯛꯂꯒ ꯅꯊꯧ ꯇꯧꯔꯝꯗ꯭ꯔꯕ ꯌꯥꯏꯃꯔꯟꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ, ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯕꯛꯀꯦꯠꯇꯨ ꯈꯪꯀꯥꯎ ꯀꯥꯎꯕꯗ ꯃꯈꯣꯡꯗꯨ ꯅꯥꯃꯟꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯑꯩꯍꯣꯏ ꯃꯥ, ꯁꯤꯔꯦ ꯁꯤꯔꯦ." ꯑꯗꯨ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯃꯨꯛ ꯌꯥꯏꯃꯔꯟꯅ ꯁꯥꯍꯨꯝ ꯆꯥꯎꯅ ꯁꯨꯛꯇꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯇꯧ ꯇꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯐꯤꯡꯅ ꯂꯩꯊꯣꯔꯛꯄꯗ ꯂꯩꯁꯅꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯕꯤꯗꯨꯅ ꯅꯨꯡꯗ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯒꯤ ꯌꯥꯏꯃꯔꯟꯒꯤ ꯃꯃꯥꯡꯗꯨꯗ ꯎꯄ꯭ꯔꯥꯡ ꯁꯤꯛꯇꯨꯅ ꯇꯨꯔꯦ꯫ ꯅꯥꯃꯟꯗꯨꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯏꯃꯥ!" ꯆꯩꯅꯥ ꯈꯥꯡꯉꯒ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯄꯗ ꯌꯥꯏꯃꯔꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯃꯥꯏꯗ ꯐꯝꯅ ꯐꯝꯅ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, "ꯑꯁ, ꯀꯩꯅꯣ?" ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯃꯔꯟꯗꯨ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯁꯥꯎꯒꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯉꯁꯥꯏꯈꯩ ꯒ꯭ꯌꯥꯟ ꯌꯥꯝ ꯊꯤꯅ ꯇꯥꯕ ꯃꯥꯜꯂꯝꯕꯗꯨꯒ ꯍꯟꯗꯛ ꯇꯧꯔꯝꯂꯤꯕ ꯏꯑꯣꯟ ꯑꯣꯟꯅꯔꯝꯕꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩ꯫ ꯑꯗꯨꯗꯒꯤ ꯁꯨꯛꯂꯒ ꯂꯩꯁꯅꯥꯗ ꯐꯩꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯣꯗꯨ ꯐꯨꯡꯒꯠꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯚꯥꯞ ꯇꯥꯔꯦ ꯁꯣ ꯈꯨꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯌꯥꯏꯃꯔꯟꯁꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯉꯥꯏꯍꯥꯛ ꯆꯠꯇꯕꯤꯗ ꯂꯦꯞꯀꯛ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯁꯅꯥ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤ, ꯁꯨꯛꯇꯣꯛꯂꯒ ꯁꯣꯜꯂꯛꯏ꯫ ꯂꯩꯁꯅꯥꯅ, "ꯀꯩꯅꯣ ꯃꯁꯤ ꯑꯩꯁꯤ ꯗꯁꯥ ꯑꯃ ꯏꯐꯠ ꯐꯠꯇ꯭ꯔꯤꯁꯤꯕꯣ?" ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯈꯤꯕꯗꯨꯗ ꯃꯅꯨꯡꯗ ꯃꯃꯥꯏ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯥꯂꯦꯝ ꯊꯣꯛꯂꯛꯏ꯫ ꯃꯆꯦꯅ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯪꯂꯛꯏ꯫ ꯃꯥꯂꯦꯝꯅ, "ꯀꯩꯗꯧꯔꯒꯦ ꯏꯆꯦ?" ꯂꯩꯁꯅꯥꯅ, ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯣ ꯏꯆꯦꯅ ꯑꯅꯧꯕ ꯂꯩ ꯈꯔ ꯊꯥꯔꯤꯁꯦ, ꯑꯁꯤꯁꯦ ꯑꯌꯨꯛꯀꯤ ꯑꯍꯥꯟꯕ ꯅꯨꯡꯁꯥ ꯐꯪꯒꯗꯕ ꯑꯗꯨꯒ ꯅꯨꯡꯊꯤꯜꯗꯅ ꯎꯔꯨꯝ ꯐꯪꯒꯗꯕ ꯃꯐꯝꯗ ꯊꯥꯡꯖꯤꯜꯂꯨ." ꯃꯥꯂꯦꯝꯅ, "ꯍꯣꯏ ꯏꯆꯦ, ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯦ, ꯑꯩꯈꯣꯏ ꯅꯅꯥꯎꯗꯤ?" ꯂꯩꯁꯅꯥꯅ, "ꯑꯩꯅ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯆꯣꯅ ꯊꯥꯈꯤꯕꯅꯤ. ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ, ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯣꯛꯂꯒ ꯊꯝꯃꯁꯦ. ꯁꯤꯡꯗ ꯊꯣꯡꯕꯅꯤꯅ ꯍꯣꯔꯦꯟ ꯏꯪꯊꯔꯒ ꯆꯥꯅꯕ, ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕ."
Malemna hoi iche. Maupana gamla thangjinba chatkibaga Laisnadu ikairakduna machin banti aduga makokdu hotli. Laisnana kamaina sodo amuk tahorino. As ai hayeng chatkadro. Chatragana amuk kay torokadra. Paisa paiba achawa sangnina amuk. Ngahak ungduna bhabdadaba mayamama makokda thoklai. Du kyaw kyaw chungi masado nii aduga mathanta solai. Nate ai siba ngamkhiroi chatlaga yengage mo Laisna tongning khodana private bank ta thaba nang kari thoe hause sa khodana haiba thi khodana achumara chu khodana anamaha somda Yamran mayum yorok laba mato thaba pumnamak loisilaga magi tawfam thokpa nomagi workout torami ataidi amata ningsingdraga ngasai yaifana kaka haina korokpadu khangning ningsinglai humangna pungchot chotlaba nupa amagi chap chaba saban paliba masado mingsil mamangda leplaga yengi mathanta solai aibu kaino haisibu aigi saban murti saksida mana kaka kauriklidubu hera wathi warem tawrodana angang ni kaina farakti sonomi chuchubra kaino moi machimunawdo punsi ichel akanba mapu magi khosemda lepnaidaba matamni nomadagi nini dagi humni asum hauki adubu Yamrangi lanna madi saktidi nomagi sum hengalai hiram kayada magi laibab chaikari samu mayana higatlaklabada paisa thenguna yesinba yade haibagum magi laibaki chaikabadu yeknaba kayana hotnadunasu kakpa ngamdre lamdam sigi masak naiba kayana mabu midyeng thamlakli Teturam Sanagi machanupa Nivagina mabung Kukai Sanana machalda nongma Yamran si nanggayam tinadaichan Nivana noklaga Hoy adu kay dorageda Kukai Sanana kay sunate da hosiki matamda mahakpoy khugi oisan bahaisi yam fai haigi tawnida Macha anigi wadu tabada Teturam Sanana marak thalai madu asengbani Kangleipak sida Yamran hariba angangsi hojik phawgi oinadi khwaidagi matik leiba mini aduna mabu laksinba ngamlabadi pumnamak ekhoigi oidoini mapami manadrabadunadi oiba yaroido natra ipagi thabak kayada magi darkar kaya amasu leiri noi khangliduni Nivana noklaga amu hairei ba kaisu khaluno Yamran aiga yam chanaba imanabani bana darkar leiba khuding engonda dum hairo ai haigi mangonda adum yarakani handaki ai achoba thabaki longado mana pirini aina hairadi ma adum yabani Teturam Sanana yam penjana hairei isadani adubo aikhoi isagi direct mi oisan ba haibasiga dinabatang oiba haibasigadi khenaidana phare ibunga nang loisalo thabak ama chalusi Kukai Sanana hoi baba anidu thokre pokpadagi nungaibatana yomlaklabi Nivado thamoi irang langi Yamranda asa sagatpa horakle hanadagisu sagatli adubu handakna khangen henjilapagum torakli tanjaduda kebigi call lai Nivana hello kebina ibema nangi manglangi hero do bengta unarasi nangi aroiba pigadaba senfam do pitholage hareine Niva saurapna karigi made nangonda hairakliba aingonda di hairaktina Gebina nokthorei is khamballe hoibema ngasai aina thaba ama ayugan ta chatpada jogging halaine na hek thingnari aduda hairambani nangna marolama Nivana kadaida jogging nanga moiga naknabasu nate Gebina heima ho gari da gari da chatlaga atoba mafamda cheluba oramba yai kaino nangdi leina fazana henjilena
ꯍꯧꯖꯤꯛꯇꯗ ꯅꯤꯚꯥꯗꯨ ꯅꯣꯛꯂꯛꯏ꯫ ꯅꯤꯚꯥꯅ ꯇꯥꯅꯤꯡꯗꯦꯍꯦ꯫ ꯀꯦꯕꯤꯅ ꯑꯗꯣ ꯑꯩꯅ ꯂꯥꯛꯇꯣꯏꯔꯥ ꯅꯪꯅ ꯂꯥꯛꯇꯣꯏꯔꯥ? ꯅꯤꯚꯥꯅ ꯑꯩ ꯑꯣꯏꯅ ꯅꯪ ꯂꯧꯕ ꯂꯥꯛꯂꯒꯦ꯫ ꯀꯦꯕꯤꯅ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯦꯀꯣ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯕꯦꯡꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯌꯥꯏꯃꯔꯟꯗꯤ ꯂꯥꯛꯑꯝꯗ꯭ꯔꯤ꯫ ꯂꯩꯁꯅꯥꯗꯨ ꯍꯥꯟꯅꯒꯨꯝ ꯑꯣꯐꯤꯁꯇ ꯂꯩꯔꯝꯕꯗꯨꯗ ꯈꯔꯗꯤ ꯉꯛꯏ ꯑꯅꯤꯗꯨ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ, ꯀꯥꯟꯅꯗꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯌꯥꯏꯃꯔꯟꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯃꯗꯤ ꯏꯕꯣꯍꯜꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯊꯦꯕꯣ, ꯑꯁꯣꯛ, ꯕꯣꯏꯆꯥꯁꯨ ꯌꯥꯎꯔꯛꯏ꯫ ꯊꯦꯕꯣꯗꯨ ꯁꯥꯎꯗꯨꯅ ꯅꯍꯥꯟꯃꯨꯛ ꯆꯠꯈꯤꯕꯗꯨ ꯌꯥꯏꯃꯔꯟꯅ ꯏꯕꯣꯍꯜ ꯊꯥꯗꯨꯅ ꯀꯧꯍꯜꯂꯨꯕꯅꯤ꯫ ꯍꯦꯛ ꯂꯥꯛꯄꯒ ꯑꯅꯤꯗꯨ ꯎꯕꯗ ꯌꯥꯏꯃꯔꯟꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯃꯄꯥꯟꯗ ꯂꯩꯔꯗꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯐꯝꯂꯝꯕ ꯌꯥꯗ꯭ꯔꯣ? ꯃꯌꯥꯝꯗꯨ ꯌꯥꯏꯃꯔꯟ ꯆꯪꯈꯤꯕꯗꯨꯗ ꯂꯣꯏꯅ ꯂꯦꯞꯈꯠꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯏꯃꯔꯟꯗ ꯑꯃꯨꯛ ꯐꯥꯎ ꯌꯦꯡꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯃꯅꯨꯡꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯅꯦꯖꯔꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯌꯥꯏꯃꯔꯟ ꯂꯣꯟꯒꯤ ꯁꯦꯟꯐꯝꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯉꯩꯗ ꯄꯨꯡꯁꯨ 3 ꯇꯥꯈ꯭ꯔꯦ꯫ ꯃꯦꯅꯦꯖꯔꯗꯨꯅ ꯁꯥꯔ, ꯁꯨꯇꯤ ꯃꯇꯝꯁꯨ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯁꯤ ꯊꯥꯗꯣꯛꯈ꯭ꯔꯁꯤꯅꯦ꯫ ꯌꯥꯏꯃꯔꯟꯅ ꯌꯥꯔꯦ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯁ꯭ꯇꯥꯐ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 5-10 ꯂꯩꯔꯒ ꯃꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯅꯤꯚꯥꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏꯃꯔꯟ, ꯑꯩꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯒꯦ, ꯑꯃꯨꯛ ꯀꯣꯏꯔꯛꯀꯦ ꯑꯊꯨꯕꯗ꯫ ꯌꯥꯏꯃꯔꯟꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯕꯥꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅꯔꯦ꯫ ꯌꯥꯏꯃꯔꯟꯒꯤ ꯒ꯭ꯔꯨꯞꯇꯨꯁꯨ ꯃꯦꯟ ꯔꯣꯗ ꯂꯣꯝꯗ ꯊꯧꯗꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯇꯣꯞꯄ ꯒꯥꯔꯤꯗ, ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗꯅ ꯉꯁꯤꯗꯤ ꯊꯦꯕꯣꯅ ꯊꯧꯔꯒ ꯏꯕꯣꯍꯜꯅ ꯃꯃꯥꯡꯗ ꯇꯣꯡꯉꯤ, ꯑꯗꯨꯒ ꯃꯥꯅ ꯃꯅꯤꯡꯗ꯫ ꯃꯥꯒꯤ ꯕꯦꯡꯛꯁꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯈꯤꯇꯪ ꯍꯥꯏꯖꯤꯜꯂꯒ ꯂꯩꯕꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯣꯜꯂꯤ ꯃꯥꯡꯗ ꯁꯥꯇꯤꯟ ꯑꯃ ꯇꯨꯞꯂꯒ ꯆꯠꯄꯗꯨ ꯎꯔꯛꯏ꯫ ꯑꯇꯩꯁꯤꯡꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯂꯥꯛꯅꯕꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤꯗꯤ ꯈꯣꯡꯅ ꯊꯣꯛꯂꯛꯂꯒ ꯂꯥꯏꯟꯒꯤ ꯒꯥꯔꯤꯗ ꯆꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯌꯥꯏꯃꯔꯟꯅ ꯇꯥꯏꯕꯟ, ꯂꯩꯁꯅꯥꯁꯤ ꯄꯨꯕꯤꯈ꯭ꯔꯁꯦ, ꯃꯊꯟꯇ ꯉꯥꯏꯔ ꯃꯥꯜꯂꯦ꯫ ꯍꯥꯏꯕꯗꯤ ꯏꯕꯣꯍꯜꯗ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯂꯥꯡ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯦꯕꯣꯅ ꯍꯥꯟꯅ ꯒꯥꯔꯤꯗꯨ ꯈꯥꯝꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯀꯨꯝꯊꯔꯒ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯑꯩꯈꯣꯏꯒ ꯆꯠꯈ꯭ꯔꯁꯤ꯫ ꯂꯩꯁꯅꯥ ꯉꯁꯥꯏꯅ ꯒꯥꯔꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯌꯥꯏꯃꯔꯟ ꯍꯣꯏꯒꯤꯅꯤ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯁꯥꯇꯤꯟꯗꯨ ꯇꯨꯞꯂꯒ ナꯀꯟꯗ ꯊꯩꯗꯣꯛꯂꯒ ꯆꯠꯄꯅꯤ꯫ ꯍꯦꯟꯒꯠꯂꯒ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯛ ꯍꯦꯛ ꯐꯨꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ꯫ ꯁꯥꯇꯤꯟ ꯃꯔꯨꯝꯗꯒꯤ ꯌꯥꯏꯃꯔꯟꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯏ, ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯃꯥꯡꯅ ꯁꯠ ꯍꯥꯏꯔꯛꯏ, ꯌꯥꯅꯤ ꯁꯥꯔ, ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯂꯩꯔꯤ, ꯃꯤ ꯑꯃ ꯎꯅꯒꯗꯕ꯫ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯃꯁꯥꯗꯨ ꯑꯦꯕꯅꯣꯔꯃꯦꯜꯗꯧꯅ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯂꯥꯟꯈ꯭ꯔꯒ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯀꯔꯤꯅꯣꯅ ꯈꯜꯂꯤ꯫ ꯂꯩꯁꯅꯥ ꯗꯨꯀꯥꯟ ꯃꯔꯛꯇꯨꯗ ꯂꯥꯛꯂꯒ ꯑꯍꯜ ꯈꯔ ꯑꯣꯏꯔꯞ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯤꯛꯅ ꯐꯝꯖꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯂꯒ ꯍꯥꯏꯔꯛꯏ, ꯏꯅꯦ, ꯆꯥ ꯒ꯭ꯂꯥꯁ ꯑꯃꯒ ꯕꯣꯔꯥ ꯈꯤꯇꯒ ꯄꯤꯌꯨꯕ꯫ ꯍꯣꯇꯦꯜ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏ ꯏꯕꯦꯝꯃ꯫ ꯑꯗꯨ ꯍꯥꯏꯅꯔꯒ ꯆꯥꯒ ꯕꯣꯔꯥꯒꯗꯨ ꯄꯤꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯃ ꯂꯧꯈꯠꯄ ꯍꯦꯛ ꯍꯧꯕꯒ ꯇꯨꯡꯗꯒꯤ, ꯅꯪꯗꯤ ꯃꯤ ꯎꯅꯅꯤ ꯍꯥꯏꯔꯒ ꯅꯇꯣꯝꯇ ꯕꯣꯔꯥ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯆꯠꯂꯤꯕꯣꯏꯔꯦ? ꯂꯩꯁꯅꯥ ꯕꯣꯔꯥꯗꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯦꯡꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯍꯣꯇꯦꯜꯗꯨꯗꯒꯤ ꯊꯥꯞꯂꯞꯅ ꯌꯥꯏꯃꯔꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯊꯦꯕꯣ, ꯑꯁꯣꯛ, ꯕꯣꯏꯆꯥ ꯂꯣꯏꯅ ꯌꯥꯎꯔꯤ꯫ ꯏꯕꯣꯍꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯦꯞꯂꯤ꯫ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯀꯥ ꯍꯦꯟꯅꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯃꯥꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯕꯗ ꯀꯌꯥ ꯊꯤꯡꯗꯦ, ꯋꯥ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯗ꯭ꯔꯕꯁꯨ ꯊꯦꯕꯣꯗꯤ ꯂꯩꯕ ꯌꯥꯗꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯦꯕꯣꯅ ꯀꯩꯅꯣ ꯃꯁꯤꯒꯤ JCB ꯃꯥꯟꯕ ꯑꯁꯤꯅ ꯉꯔꯥꯡꯗ ꯁꯥꯠꯄ ꯑꯇꯔꯒꯨꯂꯥꯞ ꯄꯣꯝꯁꯥꯠꯅꯕꯤꯁꯤ ꯇꯛꯇꯣꯏ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯁꯤꯅ?
ꯑꯩꯈꯣꯏꯒꯨꯝꯕ ꯑꯉꯥꯡꯅ ꯀꯦꯟꯒꯗꯕ ꯃꯐꯝꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯀꯦꯟꯁꯤꯜꯂꯔꯤꯁꯤꯅ ꯊꯃꯣꯏ ꯎꯃꯣꯔꯣꯛ ꯁꯤꯡꯒꯥꯏ ꯍꯧꯅꯕ ꯊꯕꯛ ꯀꯩ ꯀꯥꯟꯗꯕꯗ ꯇꯥꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯕꯣꯏꯆꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯇꯨꯃꯤꯟ ꯂꯩꯔꯣ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯅꯣꯡꯃ ꯅꯪ ꯗꯥꯏꯔꯟꯒꯤ ꯈꯨꯠꯇ ꯂꯥꯟꯕꯗꯤ ꯁꯣꯏꯗꯦ ꯊꯦꯕꯣꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯍꯥꯎꯇꯕꯗꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯌꯦꯡ ꯉꯝꯃꯤꯕꯣ ꯑꯩꯈꯣꯏꯗꯤ ꯃꯤꯠꯂꯨꯗꯒꯤ ꯃꯤꯠꯂꯤꯁꯤ ꯆꯣꯡꯊꯣꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨꯁꯨ ꯀꯔꯤꯅꯣꯅ ꯍꯦꯛ ꯌꯦꯡꯂꯨꯔꯦ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯒꯤ ꯄ꯭ꯂꯦꯠꯇꯨꯗꯒꯤ ꯕꯣꯔꯥꯗꯨ ꯂꯧꯗꯨꯅ ꯆꯥꯕꯗꯨ ꯎꯔꯛꯏ ꯅꯣꯡꯃꯇ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗ꯭ꯔꯤ ꯍꯣꯇꯦꯜꯗꯒꯤ ꯄꯣꯠꯀꯗꯤ ꯄꯣꯛꯄꯗꯒꯤ ꯆꯥꯗ꯭ꯔꯤ ꯂꯩꯁꯅꯥꯗꯤ ꯃꯨꯔꯇꯤꯒꯨꯝ ꯑꯗꯨꯝ ꯂꯦꯡ ꯂꯥꯛꯇꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯀꯤꯕ ꯏꯀꯥꯏꯕ ꯇꯨꯀꯠꯆꯕꯁꯤ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯑꯣꯏꯔꯕꯅꯤ ꯃꯊꯛꯇ ꯌꯣꯠ ꯑꯆꯧꯕ ꯑꯃꯅ ꯅꯜꯂꯒ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯁꯥꯗꯣ ꯕꯣꯔꯥꯗꯨ ꯑꯃꯐꯥꯎ ꯂꯧꯔꯒ ꯆꯥꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯌꯥꯏꯃꯔꯟꯅ ꯏꯅꯦ ꯕꯣꯔꯥꯁꯤ ꯈꯔꯒ ꯍꯥꯞꯄꯤꯔꯛꯈꯣ ꯑꯗꯨ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯆꯥꯔꯣꯗꯅ ꯀꯩꯗꯧꯔꯦ ꯅꯪꯅ ꯂꯣꯟꯅ ꯆꯥꯒꯦ ꯈꯟꯕꯗꯣ ꯑꯩꯅ ꯍꯨꯔꯥꯟꯕ ꯐꯥꯕꯗꯨꯗ ꯏꯀꯥꯏꯔꯕ ꯎꯁꯤꯠꯇꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯈꯨꯃꯛꯇꯦ ꯇꯟꯖꯥꯗꯨꯗ ꯑꯁꯣꯝ ꯋꯥꯡꯃꯗ ꯆꯠꯀꯗꯕ ꯑꯣꯇꯣꯗꯨ ꯍꯣꯇꯦꯜ ꯃꯃꯥꯡꯗꯨꯗ ꯈꯥꯝꯂꯒ ꯃꯤ ꯑꯃ ꯀꯨꯝꯊꯔꯛꯏ ꯂꯩꯁꯅꯥ ꯈꯣꯡꯂꯩ ꯊꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯂꯨꯄꯥ 10 ꯍꯣꯇꯦꯜ ꯃꯄꯨꯗꯨꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯏꯅꯦ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯈꯨꯗꯛꯇ ꯑꯣꯇꯣꯗ ꯄꯥꯏꯈꯠꯈ꯭ꯔꯦ ꯌꯥꯏꯃꯔꯟꯗꯨ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯤ ꯉꯥꯡꯂꯦ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯁꯣꯝꯗ ꯊꯦꯕꯣꯅ ꯇꯧꯅꯔꯤꯕ ꯂꯤꯂꯥꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯊꯣꯛꯀꯅꯦꯁꯦ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯒꯁꯨ ꯂꯨꯝꯖ ꯁꯥꯔꯤ JCB ꯅꯨꯡꯖꯔꯦꯡꯁꯦ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯈꯪꯂꯗꯨꯅ ꯏꯕꯣꯍꯜ ꯐꯠ ꯆꯪꯁꯤꯜꯂꯒ ꯕꯣꯔꯥꯗꯨ ꯑꯃ ꯂꯧꯔꯒ ꯆꯥꯔꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯀꯌꯥ ꯇꯥꯔꯦ ꯍꯣꯇꯦꯜ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯗꯥꯗꯥ 10 ꯄꯤꯔꯝꯂꯦ 10 ꯍꯥꯞꯄꯤꯔꯗꯤ ꯌꯥꯔꯅꯤ 이보할나 ꯄꯩꯁꯥꯗꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯆꯠꯂꯁꯤꯔꯥ ꯑꯇꯣꯞꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯌꯥꯏꯃꯔꯟ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯈ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯍꯣꯇꯦꯜ ꯐꯝꯕꯤꯗꯨꯅ ꯇꯞꯅ ꯁꯣꯜꯂꯛꯏ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯕꯣ